Lamdam asida chathok watanaba amadi senthok lambi leinabagi pandamda Kamjong district ki manung chana leiba khulsingda United Committee Manipur UCM gi mityeng makhada cashew nut kaju badam pambi lising ahumrom thakre Chinjak tami pang tang dana hingnabagi pandamda UCM na paikhalakpa khongthangi saruk ama oina Kangpat Khulen Nambisa amadi Skype hairiba khul ahum asida cashew nut pambi singasi thakibani Khunja sing na punsinduna cluster oina siamlaga thabani Hiram asigi matangda UCM ki President Joy Kothak Zona Phongtokibada Lamdam asida thabada Chanagadaba amadi senthok leigadaba pambi sing asi akhang ahi singa tanaraba matungda thabagi thabak asi paikhatpani ICAR gi senthang makhada potlam sing asi mapan lamdagi chelaga thabani cashew nut sing asi chahi amagi manungda panduna khunsing asigi senthok lambida achouba tengbang piba ngamlagani haiki Koina boundary yeng lakpo matamda akoina skip ta akoina pothai hai potham fam asida jida ko cashew nut pambi maka pajana palaga mapan saraga lerim asaba fam se akoi cashew nut thab chanagani haibise akoina expert sing da hangam matungda madu khwaidagi chanabo oi asaba fam sing se haibidagi akoina asaba fam da cashew nut ase akoina pijabani hojik darka leba cashew nut asaba aingba boundary da leba akoi ngamkhai ngaiba village sing da makoi gi afamba makoi gi senthok laina nabagi damakta United Committee Manipur na matam supada lebli koina matam subada aikoigi ngangkhoi ngakpa da achouba thogdang lori hauji ngangkhoi chayenariba asisu athubu matamda lengang na waroisan porongna na hona view habisu United Committee Manipur gi side tegi thamjari Hiram asigi matangda Nambisa gi hetman Joshua Chithungna UCM na paikhalakliba khongthang asi thagatningai ni Sendan from leijadraba manung hanjena leiba khunsingdadi achouba mateng ama oiragani Kaju pambi sing asina mahiyalapa matamda khul asiki awaba khara makhai di tengbang oiba ngamlagani haiki UCM na United Committee Manipur na koi khun ahumda Nambisa scheme aduga koi si leiri sina Kangpat Khulen sida koi kesina pambi lising amamam yenbidina koi si thadna leiri si leiri mafam si koi gi Kangpat Khulen gi kesina thapam mafam ni aduna koi bu sumaina PBB gi yam nungai jari aduna koi su si mehe pala de koi su koi gi khun gi awana to khra ko phangni haibase koi thajai Delhi NCER da nongkana chubana maram oiraga mahusagi punsida akaiba pikre Delhi NCER gi mafam ayambada ising thumjin kibana maram oiraga traffic sangna lainaki India Meteorological Department na yellow alert lauthoki bagaloina na ngasi Delhi gi mafam ayambada mayai oirapna nong chugani hairi Ising nungsit ki phibam yenglaga ngasi Delhi da leiba mahiloisam singmaru oina class 1 dagi 8 fauba suti thadokre Nakal Amaromda, Haryana da Lenga ki Disaster Management Authority singna office amadi corporate sing ki employee singna ngasi yum dagi thabak tawrangna naba order thokre